Media amadana sumna report tawri Myanmar ga lam onthoknana ba India gi thaurang leibra Saikya gi mamang gi waroi leitana lagdi pa Myanmar amadi India gi ngamkhai gi sayet na ba sing loisinduna ngamkhai sambal khab gi thabak yang sinana ba hona bada ngamkhai de leiba lam onthok onsin tawna ba thaurang amagi wapum kan ngang darakli Official of the document of Gimatungi, Manipur, Myanmar, loan of the living Amkai Yumbi, whom Fuga Mangadi, whom Fuga Nipan Paubagi Saru, demarcation tone of Gimari Leneba, proposal of India Langan initially. Foreign Secretary in Pukalaki, a proposal of square mile 1.4 Myanmar onto Unsin Taubi Wapam Nihaina, document to the Yauri. Onto onsin tauna ba propose tawda yauriba mafam asi Manipur gi Sandel district leiba mafam niamadi hariba mafam asi Myanmar gi Sagang region da leiba Kabo Vili gi samna ba mafam ni saliba se yesi gi me taraga taruki official oiba document atuna fongdok gi matungina boundary demarcation ki thabak singla kadori ba tha ahung gi manungda loisinna ba India lainga na thorang tori Ngamkai gi demarcation do pigi thabo athupa matam da loisinna bigi wapum lakli basi illegal immigration masum insurgency gi satok sin taw yauna cross border gi oiba criminal gi thabak sing thingna ba India lenga na India amadi Myanmar gi taina ba ngamkai paring athupa matam da sambal kha bigi wapum ga mari lainani India amadi Myanmar ga taina ri ba kilometer lising amaga satruka ni fuku humdoi samba ngamkai paring sambal kha ba ga loinana sambal paring thungna petrol track ama semgatnaba lupa crore lising kuntragani thoigi senpam haina India government na sanction tawkrabani Manipur Myanmar ga puna kilometer sahunga maudraga nipan sangna ngamkhai puli ngamkhai gi demarcation gi thabaki matangna Myanmar amadi India government ki marakta hawki besai English amaga samapanga humfuga terti yana si ama sign tawnraga joint boundary commission na demarcation tawkibani hawki besai English nganiga Taraga Nipan Matamadugi Langa na Parliament Tamkip Wapun Gimatungina, Myanmar amadi India gi upon boundary demarcation Amasiam Laga, kilometer Samago Hundraga Matusana Ngamkai demarcation Togani, demarcation Togasi that Ngamkai Yumbi Mapan Gibapum Kangdolaga, Nauna Yungwi Albany, Manipur Ngamkai Gimatanga Sayana Valadiva Mapamdi, Molsam Gimanungsan Ba Ngamkai. Yumbi number humfuga mari amasum humfuga nipan more area gi ngamkai gi yumbi humdraga manga amasum humdraga mapan gi mar amasum soro khunu gi ngamkai yumbi marfuga nipan amasum maudraga manga saruktani ngamkai gi matang na sayena ba lerak padi gi hauki ba sai English ngani da Manipur lenga na cabinet subcommittee ama semna yengsingki adu recommendation amata piramkhidi say edumakta da Myanmar gi sarukta leiba Kabo Vili ga Manipur gi sarukta leiba mafam sing sayena ba leiri badugi matangda atopa committee ama simki adubu akon bigi committee si ahan bigi mawong recommendation amata piramkhidi Myanmar amadi Manipur India ki marakta lamgi sayena bana mukna bigi thagdok sing marakta adumak thoktuna lakhi hauki ba say English ngani ga taraga ni panda Kamjong district ki asang kulen azegi miyoi singa anawa yum sing sana bo honarak pada Myanmar gi miyoi singa madi army personnel singna thinglaki hari say edumakta Technopal district ki Kwakha Khuno area da India government ngamkai yumbi sing India gi territory manungda kilometer ohum sangsilaga yungli haibu wapum laki baga loinana civil society group singna irang horaktuna Manipur gi lam Myanmar pithoki bi yaro hena lenga section wapum thamkibani Sinning City Hinghauri, Kamjong district ki manungsan mu sikibung sarka phungdagi miyoi ma Kuki Kulai paibisina khungi lamda sangsilaga pharaga thawai Kuki khun tamna puraga fudaraba tungna Sinning City Hinghauri hari thawdo odu bu sikibung sarka phung village authority na akan mamongda yaningdaba phongdorakli Iraq da drone amasung rocket kapsinbada Iranan Kurdish Lalhouba mapan sikri Iraq ki Kurdistan region the Iran limited drone amasung rocket strike singna Iranian Kurdish armed opposition group amagi member mapan sikri haina Exile party na phongdokri eti adu Iran sathabani haina Exile party na maral siki Kurdistan ki kunung Erbil the US na lusung the anti jihadist collision na drone mem kapta ki amasum city edu ga pokhai bigi au makol sing AFP gi journalist na takhi Attack sing adu United States amasum Iran Iraqi maruiba allies sing maraktu umkhanaba amuk thoroklaba matungda thokni amasum Kurdish government su attack sing adu Iran da tainarki
Middle East land manung US ki land mi miyam amasum foreign oil company sing danatana exile Iranian Kurdish Lalhouba sing leiba Kurdistan region asi Iran amasum Iran sogat pe Iran gi Iraq ki khulai pai khangbu sing na sathaba attack sing gi target am oiduna lakli exile Kamala Party of Iranian Kurdistan gi Idril Kohalwazi na AFP daki Iranian regime na ayukpung mariga makai tabra drone sing amasum rocket sing kapsinduna kem amadalandaki strike sing adura party ki member bapan Sulaimaniya city manakta leiba makoi gi kem ta siki haina magna phongdoki kona Kurdish Lalhouba sing gi atopa kem amada sathaba air strike amada fighter ani siki haina Kamala gi amjad pana hina phongdoki April thada ceasefire ama lakhokhraba matungda phawba Irana Kurdish opposition group sing le polaitin attack tawri Tehran Kurdish opposition group sing adubu Western amasum Israeli interesting animaki thabak tawbagi maral siri adubu Irai numiki attack adu khwaidigi sawba skylish noki lan hokiba matamdagi group sing asina mokhoigi base sing amasum kem ayamba thadoki rebuild the Kurdish counter terrorism force sing haki Coalition force na Irai numita pung mariga minit taraga mapanamasum pung mga minit kunga mga gimarakta irrebuild matakta bomb yawbo drone ni pan kaphaiki akaya tuai mi shiba natraga na sokpo yawbo gi pawdi lekti haina paws na makata na phongdorakli Security force na kapada na pi masama sokli Arunachal Pradesh ki Namsai district ngarang thokiba thawdu amada security force na militant sing pubani singnaba ban amada numai kapsinbada na pi masama sokri thawdu ase security personnel singna intelligence report yumpham oiraduna gari asida militant sing satoksin tawre habadigi numai na kapkibani hari security force na gari asi tamna numai kablakpadagi gari asi Thawdok thopamdagi nanthokhtuna thawki hari amaromda solaba nupi misa adu laikana khibaga loinana mahak kayam luna solabagi haiba chapsana khangmangam khidri hainasu pawusta makhatarakli amaromdana Churchampura brown sugar fari ngarang security force na Churchampur district ki thingkang phaikhulda Bolero MN01 AS 9809 khamduna check tawbada gari asigi manungda brown sugar ni singnaba sapon cap marfuga mathuida hablamba sing recover tawre amasum district asigi sangai khotki Hengzor village tagi mangthan khang kipgen se kunthra hundur kopa mi emasu phare hena pawbun makhatarakli mahairoi singi kholaw bunam thana bo khonari rahul ngarang ayu angan bada Delhi gi jantar mantar da sara henduna khongjing sangsili ba activist sonam wangsukpu New Delhi gi police na masage ayabi yauduna namduna pukhraga layeng singna thamduna nampuda brain treatment sa thana bo khona ki ba thawong bo opposition gi lusing ba rahul gandhi na akan mamongda yaning da ba phungtura ki ba loinana laiba asida mahiroi sing lauri ba pen da bi gi kholaw musum mahiroi sing gi da magni haiduna sara henduna khongjing sangsilakli ba mamal yamna ba miyu emagi konjel bu watam supu gi oina center le nam thana bo khona re haina maral kya shirakri